खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा नोंथलगी पाव मियेंग ताबिरीबा पुमनमकपु अहानबमक्तदा तरामना ओक्चरी ngase imphal da phongkiba maruiba pauche singi manungda maruiba pauche oiriba huyelan paugi editor gi ayaba lawjaraga pauche sa phongkiba maruiba pausing pathukchari ahanbada local news मिचम मरक्ता नोंमई पुदुना चटपा लो थुगाइबा सेंग न्यूट्रलाइज तौनबा सीआरपीएफ की डीजी ना पाउताक पीख्री सेंट्रल रिजर्व पुलिस फोर्स सीआरपीएफ के डायरेक्टर जनरल ज्ञानेंद्र प्रताप सिंह ना था सिगी तरुक्ता गवर्नर एके वल्ला अमसुंग चीफ मिनिस्टर वाई खेमचंद उनदुना महाकी फोर्स असिना मणिपुर लो एंड ऑर्डर ngakpa yauna pangthokadaba thabak singi matangda marik chumba wafam phongdoklamba matungda mahakna force asigi personnel singda micham marakta khulai paiduna chatpa lo thugaiba sing neutralize townaba manipur deploy toba personnel singda pautak pikre hairi paugi agency amana tawrakpa report ki matung ina wafam asi mahakna minute taruk ka second manga sangba video clip amada mahaki personal singda microphone paidna piba direction gi manungda yawbani hairi mahaki maikaidagi manipur lenga ki khwaidagi wangba thakta leiba authorities gasu khanare hairaduna lakliba chahi amadagina ama makai fawbagi manungda north eastern state asida ahongba fibam ama soidina leiragani hainasu phongdoki hairi लो थुगाइब सिंगदा नोंमई कापदा पर्सनल सिंगना किरोइदबनी हाइदुना बोनाफाइड एक्शन सिंगबु महांगना प्रोटेस्ट तौगनी हाइनसु फोंदोकी करिगुंबा पर्सनल सिंगना लो थुगाइब सिंगदा नोंमई कापट्रबदी करिगिदमक्ता गवर्नमेंट ना अखोइदा असुक यामबा खुसुखुलाई सिंग पीरिबनो हाइनसु पर्सनल सिंगदा ओनसिंदुना हंगलगा महांगना पर्सनल सिंगी तुंगदा लेबली हाइनसु फोंदोकी हाइरी महांगना वाफम असिदा लैरिंगैगी मनुंगदा मखल अमतगी लीगल एक्शन गिदमक किनिंगाई ओइदे हाइदुना हौखिबा अप्रैल 3 गर्मोलदा सीआरपीएफ की कैंपटा मियामना थोमजिलकपदा फोर्स असिगे पर्सनल सिंगना नोंमई कापखी हाइबा वाफमसु नाहौनना निंगसिंखी गर्मोल हारिबा खुल असि कुमजाली सिंगनी कुनगो हुमदोइदगी हौरदुना मिचै अमसुंग कुकीजो एरिया सिंगी मरक्ता बफर जोन अमा ओइरक्लिबनी थौदोक अदुदा खोंजंग चंगशिलकपा मियोय अहुम सिकी हाइनसु एजेंसी की पाव असना रिपोर्ट तौरक्ली एजेंसी की माइकैदगी वीडियो असी येंगलब मतुंगदा डायरेक्शन जनरल दा हमलुबदा महाकी पाउताक सिंग असी इंटरनल पर्पस सिंगिदमक्तनी हाइना फोंदोरक्किबगा लोइनना मणिपुर डिप्लॉय तौबा अगी ट्रुप सिंगदा पाउताक पीबनी अमसुंग कुलाई पाइबा लो थुगाइबा सिंगी मदक्ता ख्वाइदगी अकनबा लो याबा थबक चथनबा पाउताक पीबनी हाइना खुमलखी हाइरी महाकी फोर्स सिंगना बोनाफाइड एक्शन सिंग लोखलपदा महाकना मदुगी टेक्चा फोर्स असिगी चीफ अमा ओइना पुगनी हाइनसु फोंदुरई हाइरी पानबा याबदी वीडियो क्लिप अदुदा डायरेक्टर जनरल असिना लाकदौरिबा निमित खरानी असिदा मखल पुनमकी लो थुगाइबा सिंग मायुकनबसु खंगनखिबनी मणिपुर थौदोक मखल अनी लई हाइरदुना मसिगी मनुंगदा अमना खुलाई पाइबा लो थुगाइबा सिंगनी मखोइगी मरक्तगी खराना एक्टिव ओइबा मिलिटेंट ग्रुप सिंगनी नत्रगना सरेंडर तौरबा मिलिटेंट ग्रुप सिंगनी मखोई खुसु खुलाई सिंग लई अमसु मखोइना मणिपुर की फिबम फटहंदबना खुलाई सिंग अदुबु लाना सिजने हाइखी अनिशुब फिबम न लो एंड ऑर्डर की मातांगदनी मसिदसु खुलाई पाइबा लो थुगाइबा सिंगा मरी लेनै हाइरदुना मियामना असिगुंबा मखलगी खुलाई पाइबा सिंगबु कुपशिंदुना थमलगा थोहनिंगदबा थौदोक सिंग थोहली हाइरसु फोंदुरखी ममांग चाहिदा नक्सलिज्म मायुकनरबा मतुंगदा मथंगी थबक असि मणिपुरनी हाइनसु महाकना मखा ताना फोंदोरखी हाइरी पनबा याबदी नुमित खरनिगी ममांगदगी मणिपुर डिप्लॉय तौबा सेंट्रल फोर्स सिंगी मनुंगदा पर्सनल ख्वाइदगी मसिंग यामबा अमा ओइरिबा सीआरपीएफ की कोबरा बटालियन अनि मणिपुर डिप्लॉय तौबदा अयाबा पीख्रबनी कुकीजोगी एमएलए अमतना प्रपोजल ओइबा याउद्रबसु सरदा मथंदना मिरेपचे पीसिनख्री ईसीआई ने लाउथोखिबगी मतुंगिना मणिपुर लेजिस्लेटिव असेंबली की सेक्रेटरी सु ओइबा पांथोकलगदबा मणिपुर की राज्य सभा की मिखल की रिटर्निंग ऑफिसर ना थासिगी अमदा थोकपा नोटिस ऑफ इलेक्शन
Kangan Kibagi Matungina, Mikhala Sigingasi, Aroiboina, Mirep Che Pisangeda Bapung from Fabagi Manunda, BJP Manipur Pradesh ki President ki from Puraklibi, A. Sardana, Party Asiki Kukizo, MLA Amatana proposal Oipa Yaraktrabasu, Mikhala Sigi, Aro Tonga Mirep Che Ohum Pisankre. Mirep Che Singasida, Independent MLA Yauna, NPF, NPP, Amasung, JDU, MLA Singna proposal Oipa Yauki, Aham Mirep Che proposal Singda, Govindas Kontojam, L. Susindro, L. Rameshwar, KH, Joy Kishan, KH. Raghumani, Nishikan Sapam, S. Kunjakeshwar Yauki, Anishubha Mirep Che proposal Singda, N. Biren, Loshi Diko, Abdul Nasir, TH. Shamkumar, I. Nalini, Ramuiba Yauki. Ahum Shubha Mirep Cheda, Y. Kemchan, Dr. S. Ranjan, H. Dingo, MD. Asabuddin, Dingamlung Gangmai, S. Premchandra, Amasung, TH. Arun Kumar Yauki. Mikhala Sigi notice of election ki matungina haying scrutiny pangthokani amaromda karigumba Mikhal pangthokadaba oirigana tha sigi tarani panda pangthoknaba matam lepkibani adubu ngasi Mirep Che pisanbagi aroiba matam fawada mahak mathantana Mirep Che pisalakpana Mikhal pangthokana mahakna Rajya Sabha gi member oigadauri. Manipur ki law and order chingda koki terrorist singna fakiba khunjama kaptuna halamli. Manipur lenga khakta natana Union Home Ministry fawna state asida thokliba law and order thugaiba nongmai amasung bongi thodok sing thokhandanaba akanba checksin thorang lokhalakpagi manung channa CRPF ki akhanaba Cobra Battalion anigi personal sing fawba deploy toba horaklabasu ching amasung tam animakta mishimina thopagi thodokti leptri. Chingi oina ngasi ayu angambada pung 7:04 tarakpada Kangpopi district ki New Kaithal Mami police gi khang chupta kilometer 4 lapna laiba tupul mathaki hana charoi pondungba khul haina khangnarambadagi hauji pongringlong part 1 haina khangnaraba rongmai naga khulgi khunjama nongmai maru kuntra rong kap sinduna mi hathina hatlamle laikhidraba khunja asigi maming chungjanglung panmai apopa laikhidraba kamuga panmai kawi Ponglinglong part 1 dagini hairi. Laikhidraba miyoi asigi matangda tongan ba pawgi likhon singna haibadadi mahakul asigi village card ama oibani mahangna atopa village card aniga loinana chatminaringai KNFP ni chingnaba terrorist singna makhoi bu nongmai tam kapshilakibani thodok asidagi makhoi ahum chingi sarukta maikai salai khangna chenerapada mahapo terrorist khutpu asigi kadar singna faraga mihathina hatkibani hairi. Atopa pawgi likhon amanadi laikhidraba panmai atopa khunjani panga loinana makhoi mapan sing chanba chatlingaida hana lumduna leiramba KNFP gi kadar singna nongmai kapshilakpadagi samji khainaduna chenerapari adubu mahakti nongmai maruna panuna sopadagi tuduna leiringaida terrorist sing aduna changshilakalaga makhut puliba matungda makok yauna hakchangi atai mafam singda nongmai maru kuntra rong kapsinduna hatkibani hairi. Kulasigi village authority ki secretary ki Michael Degidi Mahak village ka ni haribasi yaningde adubu Mahak Ponglinglong village authority ki member amadi oi makoina sing chanba khakta natana kulasina sizinaba ising tarakta badagi karigino haiduna yengshinba chaluba thodok asi mayuk nakibani atopa maga chapminaba khunjani pandi asok apan yaudana nathok hauki hairi ngasi numidang athengmada Mahak ki hakchang postmortem examination taunana bagidamak rims ki miral sangda purakre thodok asigi paw phangmadagi New Kaithal Mami police na thodok thokpamda changshilubada Mahak ki hakchang adu ngasi nungtil pung amaga minute 30 rom tarakpada phangkibani Khulasi yumnak taramari rongi khunja humpu rom da maklaiba apikpa rongmai gi khulni hairi Mahak hat ki ba thodok asi Ponglinglong Youth Club ki maikaidagi yamna hakchin lawbaga loinena akan mamongda yaningda ba phangdurakli laikhidrabagi imungi awabadasu sarukyarakli panba yabadi thasigi mangagi ayu anganbada pungni mariga minute 10 rom tarakpadasu khulasiga thangnariba loivol khulendasu koki terrorist masel khuthoknabada khullasigi chief mahaki loinabi yauna khunja ahum laikhidabani
aduga khul asigi yum taret amadi gari ani mai thadoklamkhibani National News amuk pathokchari Amit Shah na Smart Border System haudoklagani Meghalaya Tripura da facility sing sangagadori India ki border infrastructure digitize tawnaba amasung ngamkhai paringda cross border lalon itik amadi passenger sing chathok chasin tawbagi thabak thoram sing hena yengshinba ngamnabagi pandamda lokhatpa khongthang ama oina Union Home Minister Amit Shah na hayeng New Delhi da Land Port Management System LPMS haudoklagani LPMS system asi leibaga sigi tongan ma mafamda leiba land port singi operation modernized tawnaba puthokpani system asina cargo passenger amadi regulatory process pu digital system amadana pusun handuna land port singi management henna laithok hangadoribani khongthang asi center langakna ngamkhai paringda security hegat hannaba lalon itiki thabak thoram sing henna chawkhat hanaba amasung smart border management ngamnabagi pandamda paikhalakibani New Delhi da LPMS system launch toraba matungda Amit Shah na online gi kuthangda Meghalaya gi Dauki land port amasung Tripura gi Srimatpur land port nauna sagatpa stakeholder accommodation facility sing sangaduna hariba mafam asida thabak tawgada border personnel amasung atopa stakeholder singbu henna sogatpa ngamnaba thawrangli LPMS launch tawgadoriba asina India ga yumlon nabalaiba kayaga samnahaliba maroiba land port kaya laiba awang nongpok lamdamda chawna khudongchaba piragani haibagi thajaba thamli Meghalaya gi Dauki Manipur gi More Assam gi Daranga Tripura gi Agartala Srimatpur amasung Sabradamda sagatkiba facility sing asina awang nongpok regional lalon itik amasung connectivity da achoba thodang lawragani so hairi ngamkhai paringda laiba land ports asigi management amasung development asi Home Affairs Ministry Department of Border Management gi makhada operate toba Land Ports Authority of India na yengshinduna lakpani hojik LPA na land port taraga manga yengshili
helicopter kaya sijinaduna NEET gi question paper mafam tara nipanda kusinnarugadawri question paper leak oibadagi mamang thar ahumdagi pangthokiba NEET UG 2026 exam cancel tawkhraba matung exam asi tha sigi kunmathoida amuk hana pangthoknaba thorang tawribasida ahemba checkson thorang sing lokhatpagi saruk ama oina Indian Air Force na Mi-17 helicopter sing sijinaduna leibag asigi tungan ba mafam da leiba distribution center amasung examination hub taranipanda exam asigi question paper sing puduna kusinagadawri hairi mamang da exam asigi question paper sembada saruk yaba miyoi sing amasung question paper sing puthok pusin tawba miyoi singi khutagi question paper leak oikiba leibana amuk hana asigumba pamdaba thodok thohandana bagidamak education ministry na defense ministry da haijaduna air force ki mateng lobani hairi Education Minister from Thadoktrabadi Laibak Senthungna Khongjang Changshilagani Maruiba exam kaya gi question paper leak oihanduna amasung exam gi evaluation da asoiba kaya leihanduna mahiroi lak kaya gi manglan aremba tahanbagi damak accountability lauduna from Thado haina nahasing demand tawribasi nachumdana Union Education Minister Dharmendra Pradhan Thasigi Tarahumdoi Fawagi Manungda from Thadok Tabatarabadi Leibaga Sigi State Amadi Union Territory Kudimakta Cockroach Janta Party Achauba Khongjang Changshilakani Haina Political Front Asigi Luchingba Avizit Divkena Fongdokri Mahakna Hai CJP ki Khongjang asi Education Minister from Thadok Triba Fawba Halloi Chairagasi da CJP ki Khongjang asibo Bangladesh Amadi Nepal da Nahasingna Irang Haukiba Adugumna Laibagasi Kangkhong Chaihanaba Hotnabani Haina Sandokli Basi Laibak Thibani CJP ki Ihoda Violence Yaude Haina Fongdoki International News Muk Pathokchari Philippines da magnitude 7.8 yona hakiba Yuhana miyoi kuntra nithoi hatkre South Asia pumba tsunami gi chaithing nangkri Philippines ki Mindanao da magnitude 7.8 yona hakiba akanba Yuhana miyoi kuntra taret hatkre amasung chani hena sokhankre Yuha habadagi South Asia gi ayamba saruk sing tsunami gi chaithing mayuk nakre hairi South Asia gi samudra khongban gi province singda tsunami gi itat meter ama mukwang na kaduna akiba fawan ki hairi Yuha adu leibak adu da chahi asida thokiba khwaidigi kiningai oiraba thodok ama oikibaga loinena ayuki pung 3:19 chatpa matamda hakiba Yuha adu kilometer 13 luthana lainungdagi niklakhi Philippines Institute of Volcanology and Seismology Director Teresitona Thamlakpa Warol Amada Leibak Adugi Sargani Province ki Manongchanba Masim Town gi Khanong Chup Thangba kilometer 13 rom lapna leiba mafam amada thokiba Yuha adu kilometer 13 rom luthana lainungdagi diglakibani Disaster Mitigation Official Rene Punjalna Leibak adugi Radio Network DZ BB da phongdorakibada
Sarangani province ki chingdalaiba town ama oiriba Glanda Yuha adu maram aduna ching ningkhairakpadagi yum kaya lainingda phumjinkibaga loinana miyoi 16 shiki hairi reason adugi maru oiba Hithangpham city ama oiriba General Santosa miyoi 8 shikibaga loinana building kaya marum su ningkhaiki hairi lemhauriba miyoi sing aduna laibak adugi South Cotabato Davao Occidental amasung Valut Island da building ningkharapada amasung mox amangata thoki bagi machet makai sing tarakpada sikhi bani hairi leibak adugi National Disaster Risk Reduction and Management Council ki report amana yuha habagi thodok aduda Soksurgeon region da miyoi 153 sokhanki amasung 12 na hauzik fawa thiba khandana leiri hairi Yuha aduna maram oiduna school kaya maram suning khai ki baga loinana leibak adugi airport asu mathau lepki hairi leibak adugi president Ferdinand Marcos na yuha habagi chaithing nanglaba mafam adu da leiriba school sing thong lonana ba yathang su piki Aroibada President Xi Jinping numit nini ki khongchata North Korea da thungkhri numit nini ki khongchata China ki President Xi Jinping Pyongyang da thungkhri China ki luchingba asina ngasi yamna tangba khongchat ama oina North Korea da thungkhiba asi mahakna leibak ki wangmada chatpa khongchat matam khara lepluraba tungdani China ki luchingba asina Pyongyang da thungkhibaga masing yamlaba lanmi singna gun salute amasung military band sing pangthokna haraute yamna okhi First Lady Ping Liwan ga lonana President Jinping na North Korea gi International Airport ta thungkhibada leibak adugi President Kim Jong Un amasung mahaki loinabi Ri Sol Jun na National Anthem ga lonana luchingba asibu haraute yamna okhi masing yamlaba miyamna nat ki oiba fizet leiting set chaduna amadi Pikliba angang singna makuta China gi feral amasung laising amadi balancing paiduna China gi luchingba asibu Pyongyang gi main squad haraute yamna okhi Chahitare ki tungda North Korea da ahanbo na thungnakiba President Xi Jinping na North Korea gi luchingba Kim Jong Un ga mifam pangthoktuna leibak anigi marakta hanadagi hena achet pamari thamnana ba khongthang paikhatpaga loinana hiram kaya da mating pinana bagi khana nainaga dauri hairi Japan Allied Force singda surrender taukiba chahi marfu surakpadagi thoram China da pangthokiba matam aduda leibak ki luchingba sing asi unakhibani Jinping na Pyongyang gi khongchat pangthok tringai gi mangoinana editorial amada mahaki khongchat asi Beijing amasung Pyongyang gi marakta anoba puwari gi mayon ama oiregani haiki Northeast Window TV na sandok chariba nungthilgi pau matang ashil losinjari miyeng tabiri bapum na mapu amuka suhana khurumjari